Furup pumbana amato oina lepin narabadi kuki na Manipur thugaibu oithokloi haina lamlai kendrigi MLA case ibom chana phongdokre. Lamdam asida ing tapa puraki hairabadi lusingba sing amadi lepak miyam punna mot manana thabak tominaba changi haina thangmoiban AC gi MLA case joy kisan na phongdokre. Amasung Mayai kaba polam mapanda puduna lalon mada angang sing sidin narabra haibigi singnaba leire Imphal International Airport gi angang ani ganja kg 3.8 ka kon na fare. Kurumjari ISTV gi paw miyeng tabiri basing taram na uksari hoji fabu gi maruba paw sandong na pizari. Furup pumbana amato oina lepin narabadi kukina Manipur thugaibu oithokloi haina lamlai kendagi MLA case ibom sana Kangu Singjin Kulen Primary School da pangchokhiba back to school gi tharam da phongdokre Manipur State Rural Livelihood Mission gi makhada Tomthin Belep Kangu Singjin asinna pangchokhiba tharam aduda Telau Chana Saijang ZP gi hanagi member A Jamini Takhel GP gi hanagi pradhan M Ningthemna singba saruk yakhi tharam asiga mari lenana ibom chana makhata na Manipur da hojik lairiba recognize toba amadi tawdriba furup sing asina punna hingminaba natana atopa lambi da chatna bo honaba sumloi furup amana magi Masjid Khaiduk laga Tokhaiba Lengak ama Semna Bokhonaba Yauribasi Misam Miambu Apangba Sina Bokhonabani Oiridaba Wafam Amada Yumpam Oiraga Irang Sagatuna Lamdam Asi Sarang Nanaba Silaga Mangjagaduriba Asi Aikwei Kaktani Senmilon Sothariba Kananasu Paganaba Mateng Pangbirakloi Kuina Sangna Irang Leitanaba Aikwei Punna Thaudang Lominasi Haiki Manipur da Santi lakpa haibise karam kanda Santi lakata ke haibu khanariba ani ko singi khanariba singduga koi tamgi leiriba koiga ani se hadana bhaptana phaminerga koi khana chaina basina afaba porokte koi punmokta awaba bi arumasi tungna rasi kanana langhibano kanana chunghibano haibido kauthungna rasi amana babu ngakna rasi haiba sigi yana basima het lakon mitu duneba Manipur da sabsa batangdu leitaba ma haina laktoisi Lamdam asida ing tapa purake hairabadi lusingba sing amadi lepak miyam punna mot manana thabak tominaba changi haina thangmoiban AC gi MLA ke joy kisna phongdokre wafam ase kendra sigi manung san leiba Tharwan Women Fellowship ki chahi yangkhai surokpa Golden Jubilee gi nini sanba loisanman mita phongdokhibane Growing Strong in God's Grace haiba thimda pangthokiba thoram aduda Sunday School gi teachers lu gaijing mai gangmai amade masak naiba miye kyana saruk yakhe thoram asigi mari lenana chahi yangkhai surapagi Sovienia amasu phongkhe MLA education Katana Aikoi Masel Yang Senabagi Mahuta Haujikti Christmas Nakshilak Labanina Lord Jesus Nalamda Masida Punna Kunda Minariba Kanglu Puru Kudimak Ngapiba Orasano Amadi Amana Amada Aranba Tonokiba Adu Aikoi Masel Amatani Haibawa Kalula Aduda Punna Letminarasi Aikoi Sokiba Sing Adu Kauknaraga Kamaina Toraga Aikoi Masel Punsin Sige Haibasi Kanmamatam Were Amaramda Tongan Tongan Furuke Lusingba Sing social media head speech sing social media da Thagalaga Aikoi Tokhaina Tan Bagi Lambi Yatpa Asi Topiro Lamna Masal Lusingba Makal Anilay Amana Miam na Bot Toraga Kanba Amana Miam na Kanbasi o Single Singba Sing name Miam Ge Mihut Whatever Sing Su Hayang Yarba Matamda Floor Ge Kutang Digi Tawiyaba Tauge CSO Ge Leader Signal Su Apaba Mike Rumda Puna Bamayam Sangdana Honaminasi Haike Golden Jubilee si nangnaba office building ama sa sena koi khanabani ro office building si tharong koi community hall su koi gi rejuvenate to duga amu semdok ba extension to acho thab am paikhat pa aruna simultaneous oibani na koi machine nangdo manre na kitang tapthagi bani next monday gumba likely hetare ko matana ai masi thabak se soidna hawrani aru ngasi Golden Jubilee si gi Tharon Women Society gi ai khudun pot haitare handaki Golden Jubilee gi 50 subata 51st foundation day se sin nangnaba I my office building to my sinana by Tausage the night man Tamsari. Lamdam Ashidagi Maya Kaba Pola Mapalam da Putokuna Lalonbagi Tabak Satabada Sahin Noriba Angang Sing Season Rabra Habigi Singnabale Wafamasita Sigitang Kunda Mapalam da Sachigadaba Sahin Noriba Angang Ani Narcotics and Psychotropic Substances Eki Makada I think Batamba Polam Sing Manunda Amok Wediba Ganza Kezi Taruk Smith Teretka Konana Fabdigi Torokibane Angang Ani Adu Singamay Police na Lokalaba Matungda Juvenile Justice Water Putokre Ningsing Bayabadi Manipura Golden Triangle Digi International Gele
लेपाक कयादा मया काबा चिंसाक लालोनबगी थबक सथबदा रूट नंबर 9 दा लई हाइना सही कयागी ममांगदगे खंगनरखिबने मणिपुर गे सिंगी लम अमदी म्यांमार दा इरांग थोरकपदगी पाक्तकनना पोपी अमदी मया काबा चिंसाक सिंग थारकपदगी मणिपुर फाउन मापाल लमदा मया काबा चिंसाक पुथोक्तुना लालोनबगी सांग वांखतखिबने फिल्म असिदा आंगांग सिंग सिजिन्नदुना लालोनबा हौरकलबदी स्टेट असिगे नहा सिंगी तुंगी लाइबक अरुबा लंबीदा लाक्नबगी ओथोकपा लेरे हाइरी महात्मा गांधी की मिंग ओंथोलगा MG NREGA दगी VP G Ram Zida ओनखिबा महात्मा गांधी बु इकायबा पीबनी मसी कंडेम तवी स्टेट शेयर सादा तरा ओरंबा सादा निफु ओरकलबदी रिसोर्स लाइजदबा मणिपुर गुमददी लाइटलारा सिंह सिजरो हाइबगा माने हाइना कांग्रेस के CLP लीडर ओकम इबोबिना हाइख्रे मणिपुर प्रदेश कांग्रेस कमिटी के प्रेसिडेंट के मेघचंद्र CWC मेंबर गायखांगम एक्स MLA सिंह अमदी MP सुसी के ऑफिस बियरर सिंह नसरुक याकिबा पाउगी मिफम अदुदा कांग्रेस के CLP लुसिंग ओकम इबोबिना मखाताना सेंटर BJP ने लुसिंग NDA गवर्नमेंट कांग्रेस लेपाक मपानी लौनरीबा महात्मा गांधी बु करीगी कीरिबनो मतम अदुगी UPA गवर्नमेंट महात्मा गांधी की वखलोल शहर खक साउखटलगा लेपाक अमा साउखटपा सुया यारोय खुंगंग अमसुंग शहर अनि थोंग मानना चलबा मतमदा इंडिया साउखटपा ओगदबनी हाइबा असिदा खुंगंग द लेरिबा लेटा लारबा सिंगदा सही अमदा निमित चामनी थबक पिननबा महात्मा गांधी नेशनल रूरल एम्प्लॉयमेंट जनरेशन एक्ट असि हौदोलमखिबनी एक्ट असिदा महात्मा गांधी हाइबा ममिंग लौथोलगा बेक्सेट भारत जी रामजी बिल NDA गवर्नमेंट पार्लियामेंट की पास तौरगा देशम 19 प्रेसिडेंट SNP क्रे अनौबा असिदा हाना निमित चामनी थबक पिरंबा अदुसु निमित चाम कुनगमानी थबक पिरगनि हाइरि मसि यामना फै मणिपुर की ओइनदी सेंट्रल स्पॉन्सर स्कीम सिंगी खुदोंग साबा मखादा हिंगबने मदुगी शेयर करोड़ लिसिंग कुन रोम पुथोक्तबा यादबा लेरिबने येन गवर्नमेंट महात्मा गांधी की ममिंग लौथोकलिबा असि करिगिनो महात्माना मतमना तौगे हाइना तौरिबगी पाखुम प्राइम मिनिस्टर नरेंद्र मोदी ना खुंबताई BJP ने लुसिंग गवर्नमेंट मतम खरदी ngami हाइबा तौखिबदी याई कोइनदी चलोय हाइखे मसी खंगदेने BJP से महात्मा गांधी गुंबा कांग्रेस गुंबा से चाक सारे अदुम असिददे कांग्रेस दा येंग लैबा तुम्मे कांग्रेस दा येंग लैबा अदु गांधी दा येंग लैबा मसी मोइना कीबसी क्यामु यामना कीरबा जानो अदु मसीदी बापूजी गुंबा फादर ऑफ द नेशन अदु सिगी लायरबा ख्वाइदि हन लायरबा प्रजासिंग थबक पीननबाना गारंटी तब एक सिदगी गांधी जी की ममिंग लौथोकपसे मसीदी अखोई पार्टीना हाईएस्ट तामदा अखोई मसी कंडेम तवी महात्मा गांधी जी इंसल्ट तौबा इकाइबा पीबनी हाइबसे पृथ्वी पुनमगना दि दुकी मतिक वांगना थांगथ्रे महात्मा अदो खोई इंडिया ददी पालिबा सरकार से ngame मतागुमना गांधी जी द इकाइबा पीबनी ना खोई दि लौवे मसी कानरोय सिगुम्बा मथंग चथरकपसिना BJP led government NDA government center की से तमखरदी मोय ngamenna dum keno tobu yai adu masi aidi lasting woiroi india gi praja singna nomdi noina tawrisi hamalle haidana para tambirkani haibisi aigi wakandari achawa thajabni मणिपुर प्रदेश कांग्रेस कमिटी के प्रेसिडेंट के मेघचंद्र महात्मा गांधी नेशनल रूरल एम्प्लॉयमेंट जनरेशन एक्ट मतम अदुगे प्राइम मिनिस्टर मनमोहन सिंह अमसुंग सोनिया गांधी मियाम की इंटरेस्ट सेमलखिबा स्कीम अमने मसिदी महात्मा गांधी के मिंग लौथोकपा कांग्रेस पार्टी नुंगाइते ग्राम पंचायत खुंगंग लेरिबा फावना लेपाक सिनबा थुंगना कंडेम तौरी जाति की मपानी हाइन लौनरिबा अमबो इकाइबा पीबनी हंथन येंगबनी हाइन लौवी अनोबा बिकसित भारत जी रामजी असदा लेपाक असिगे फेडरल स्ट्रक्चर थुगाइरगनी स्टेट गवर्नमेंट पिरंबा पावर लेररोय सेंटर दिगे लोइना यंगसिनख्रगनी अनोब एक असिगी मतांग पार्लियामेंट डिबेट तौनबदा ऑपोजिशन पार्टी ना मतम फजना पीदबा हाइबा असि डेमोक्रेसी अमसुंग पार्लियामेंट्री फॉर्म ऑफ गवर्नमेंट हंथना येंगबनी डेमोक्रेसी की आर्थ लेहंदबनी हाइखे सेंटर तगी लेइबा मैम विलेज कुदिमक्सी अखोगी डिजिटल कंट्रोल तौरपसिना मरम मरकान स्टेट सिंगी हक मैम माखल स्टेट गवर्नमेंट एडमिनिस्ट्रेशन मैम से पार्लियामेंट्री फॉर्म ऑफ गवर्नमेंट डेमोक्रेसी चटपलेवाक्सिदा ओपोजिशन दा मदुगी मतम फजन पीदबसे मसी यामना चाउना अखोई कंडेम तोई मसीसु इज अंडरमाइन द डेमोक्रेसी एंड आल्सो इट्स अंडरमाइन द पार्लियामेंट्री फॉर्म ऑफ गवर्नमेंट इन इंडिया अदुना अखोई पुनमक्से मागी बुलडोज पॉलिटिक्स
Modi ji's and Amit Shah's bulldoze politics se aikoi Congress party na nungaite amasung democracy gi artha lakhende maram aduna aikoi na handak MG Narega si BB G Ramji haina on keep se masi aduki matik nungaite maming on ba then adagi magi system thugai ba adagi lairaba parja sing myam punamak se masi desida akoi magi hak myam sing pibas myam sing to handaki olakpa scheme sida madugi guarantee do thoino laite amasung madugi bill da puthorpa matam da yawruba content sing da madugi force people the villagers singi guarantee myam sing dudi madu akoi right based guarantee myam sing sidu loina destroy towi madugi da nuaite Female Health Workers Training School gi ANMF-Istv Tamaluaraba Mahiru Singhe Capping Lamp Lighting amadi overtaking thoram ngase Gandhi Memorial Gem Hall pangthokre Female Health Workers Training School Lampel RD Wing na Directorate of Family Welfare Services ka puna question raga pangthokiba thoram aduda Health Services Manipuri Director Dr. N Hemanta Kumar, Family Welfare Services Director Dr. N Bino, Trainers Association of India AI Northeast Region ki Vice President Professor T.H. Nandarani amadi Female Health Workers ke Principal T.H. Na Tombina atoi Mithulin Singh wena saruk yakhe loina academic asigi examination samadi annual sports ta mako mathang takraba position holder phanglaba Mahiru Singh the certificate na singba sing pini kai khumnaki Health Services Manipuri Director Dr. N Hemant Kumar na ngasi wasal oriba sing asuna tongan ba mafam sing da mathok pangthok tuna anaba sing mapung fana seba toba Nabhona Godabani, Tongan Basin Pamda Ladiba, nursing Anaba, Sebatabuda, Ayamba focus Torabasu, female health workers Signa, Nadringata, Hana section Torang, Lokotpagi, Asoba Todang Kaya Lodi, female health workers Signa, Tongan Ba Center Singer, Asoba Todang Lodiba, Asida Miamna, Makwina Lodiba Todang, Asida Sagut Pinaba, Amasung, Makui Puning Togot Pibasangi Haiki. I Doctor Singdagi, JNM, BSc Nursing MSc, Loina Pullaga, Pina, Tauriba Train, Pudom City, Maruina, Narabakanda, Anabaki Layo, Kamantoni, Kando, Diagnosto, Lying, Masevato, Atum than I am the focus story. Adubu female health worker hai wabagi profession na city na dringegi needs na healthy uri matam da naraki the low care do le focus to aduga muksu naraba laing aboke magi hidak sabal loina maglotion ngira tungda lahu care do so gi female health worker gi diet ne adana community caring da asuki matik saw role lodi ba female health workers singi makhoi role model si miam na su khangbiu mama mapa na su encourage to biu Anoba sahi asigi February tang taraga ni thoi fabugi mamangda popular government ama semlaba yai haiduna mayang Imphal AFC MLA Kongkham Robindro na phongdokre wafam asi lagliba December tang 15 da pangthoko driba Christmas kumai nangnaba usiwa GPK manung sanbada leiba uchiwa kabui khulda government of Manipur Tribal Affairs on the Hills ke makhada saba Namthalong Baptist South ki oiba uchiwa Namthalong Community Hall ama miyam da kusin na baga mari leidana phongdokhibane Kusin abagi tharam aduda AC asigi MLA Kongkham Robindra usiwa Gram Panchayat ki ex Pradhan Haikruzam Indrajit Phabaksaw Sangmaijin GP ki kyar taker oinam popil loan na singmamiwe kyal saruk yakhe MLA na makha taraduna Manipur da leiba kendra khudimak development tawda PR lenga asna khara yokhat Yopatabalay aduna Manipuda popular government ama leiba haibasi miyam amadi center geso apamani Christmas kumaina lakpaga iruinana Manipuda ing tapa tangdu leitaba lamdam ama orisno haike Sarkar semchina maruna te khogidi leidiba Manipur ga leidiba wari pot miyam se sisi ing taku porpa nungayo propuduni sarkar sidi chahi ama lera su semgera ani lera semgera अखोई द दरकार लेते तौदबु वारिबा प्रजाना वारिबा हजिक थेंगनरिबा आईडीपी द थेंगनरिबा सिंगदा तंपाक द थेंगनरिबा मखोई वारिबा पोट इम्यामसे मसिबु नुंगाइनी अदुगा लेरिबा केंद्र द लेरिबा डेवलपमेंट द फजनबु तौबिने हदादी अदु कसम पाइबा लेते सरकार सिंग दिने तो कसम पाइबा लेते तौदबु अखोइना हजिक पामिसे मियाम प्रजाना हाइबम लेतबा खोतबा अखोइना सुमु मथक हाइबम लेतबगी टाइपता अखोइदा हैंडीकैप ओइना लेरिबा पेरमेंट ले खुदिबा लेगिसे मसि नुंगायरतबदगी अखोइ सेमला फगनेना
मियाम प्रजानसु लेरिबा सरकार पारंबा एमएलए सिन सेम फनेन असिगी कनो तवेदु थोना सेम फगी अखोय होप ले तवदबो अखोयना क्रिसमस लाखपसिदा न्यू ईयर लाखपसिदा अनौब सही लाखपसिदा अनौब मंगानमा मणिपुर की लेरिबा प्रजा खुदिमक्ता कम्युनिटी खुदिमक्ता अनौब मंगानमा पिबो दरसनु हाइबसे ngasi sahi taragi mamangdagi oinam kendragi manungsana leiba ngaikhong sifai awang PISSC dagi mamang community hall amadi makha lambidana laibungdagi MDS teng taba lambi asi athubu matamda sembidrabade khongang asige praja sing kusamnaraga akan makhongjang sangsilagani haina khungang semgat sak khunai semgat sagat lup ngaikhong sifai ki secretary huidrom romen na phongdokre wafam sing ase ngaikhong sifai laibungda khungang semgat lupna sinduna miyam gi mifam ama pangtholaba tungda romen na paumising da phongdokhibane romen na makhata na hairi balambi asik ngaikhong khulen gram panchayat jila parishad amadi local MLA na hanna yengbidabadagi nong talaga lekhom thokpa nungsa saraga na uful na hobuna chatpa yadabaga luina मी दनतना गाड़ी कया एक्सीडेंट तोयना थोकले ahal sing uful namaram oraga azma naba yarokpada natana angang sing mahai masing tamba chatpada aduki mati khudong sadaba mayoknari hiramasida gram panchayat jila parishad amadi local MLA na miyang sangpham thokpa adu hanna yengbidabana maram oraga praja sing penadre hiram asiga mari lenana hariba lambi asi manipur ge governor na miyang sangbinaba memorandum pisnaba sem sare hainasu romena makata na phongdokhe lobasigi women to wingi kokan women to wingi convener and Indira Devi na lambi asi mari lenabo authority na atuba matamna yengsin biduna sembi drabadi lambi tawkhai be yauna makhal makha kaya ge khongjang sangsilagani haike asi nongbu thagi matamda le khom thokna maram moidina khui chatpa yadaba adegi gari masa kai thokbada su yam toina accident thokpa maram na lakai sida jamna samisa ma oiduna jamna pibam tadaba ma oire aduna president misul leiba maram na masi Governor na amutang punong changchang biduna masi athu amutang sembiu masi sembi daba taragadi akhoi achang khungjang matam khuding mata changchan jaragani lambi sembi dabagi mayokta December kungamali degi Imphal Cycle lambi matam kaktana thingjilagani haina Imphal Cycle Road Joint Development Committee ISRJ DC ge convener tourism Samorjana Paumis na Phongdokre Pangai da Leiba Pangai Yangdong Youth Development Association PYYDA gi office ta Paumis singa unabada Samorjana Makatana Haukiba November kungani thoida governor da memorandum pisindana lambi sambiyo hajirabusu tabi da bagi December ni panda lambi paring asida paktangana wakai khongjang sangsin kre khongjang kaya sangsilabusu tabi da bon maram oraga December kungamari dagi lambi asi matam kaktana thingzinaba warib lorokpani haike Lagliba December gi tang kunga mari dagi Imphal Cycle Road si total shutdown tawjaragani masida lamong dagi horga letang popibauda leibiriba club sing lenana maira pebi sing CSO sing auto service toriba gari service toriba koi praja miyamna sogapiduna apunba kholaosi laubada koi saruk yamina si haina thamjage December gi tang kunga mari sida koi total shutdown tawasida praja miyamna warbusuwana khitang khangminaduna yamna khudung thiraba lambi si phananabagi koi black topping thabiduna mating leina lambi ma chananaba koi masida koi pandam sangjamina ja wafam thamjage Manipur NRC natragana manaba chana kanglor ama chana driba fawba mikok thiba yaroi haina campaign for just and fair delimitation JFD ge convener Jitendra Ningombana India lenga 16 warol thamlakle wafam ase census ki matangda khannaba campaign for just and fair delimitation JFD na paring nan chatharpa mifam ge manungsana Imphal East ke nongren tamade Nongdam khulda pangthokhiba miyam gi aba khana nainaba mifam da phongdokhibane Nongren community hall amadi Nongdam bazar community hall gi akoibegi club mera paibi singa khusam naduna sinkhiba mifam aduda maikai adumgi masing yamlaba miyamna saruk yakhibaga luina JFD gi lusingba Sunil Karam Ratan yauna maikai adumgi club mera lupsinggi lusingba singna saruk yakhi Mifam aduga mari lenana Jitendra Ningombana makatana lamna masida hojik tholibi irang asisu illegal immigrant singna thokhanbani haibasi miyamna su hena khangnare illegal immigrant sing thengnana ba census asi yamna maru oiba amani maram aduna India lenga na census pangthokna ba thorang tarukti ba asi kanglam sumna tawhanba mathau tai aduma pu hojik leriba tangdu leita da ba pm masida kanglun sumna pangthokpa haiba asi oithokta ba amani masigi mathakta mamang thakta pangthokkiba census ta niti niyom kaiba kaya thengnabak laikre hojik
amuk nauna census torpa matamda hena kanglam kaiba yabagi oithokpa sauna lei census tawdringaida illegal immigrants sing hana khandokadabani matung tarakpadasu aranba mongda census torbadi illegal immigrants singe masing leptana lepal leitana hengalaki gani India gi logi matung enasu mafam amada natural disaster natragana lan thoklabadi census jaithokpada akaiba leite maram aduna census azi hauzik leiba lamdam asige tangdu leita da film asida yaithokpam thoi haike ngasi mak akoi da lan sungne ri se kanana no miya jara kuki na ye miya jara kuki na do di kuki se kanano ya to balam de gi mi mayam ma koi man buche laksala ga ke do re mi musum ti bada yakshan gre electoral road mun chan gre ko electoral road mun le ga di mi to miya ja du na kana ba mayam tun gre akoi ne phangda kana ba ma do ma ko le lo to ki do re इंडिया लेबाक स्टेट मानसिक खेनबना अखोदी मी ग्रुप अनी थोन खाइदोबीरमे चिंग ग्रुप तम ग्रुप चिंग ग्रुप से हेल्ले चाब फंगे अदुना सिगी मिदो मिया चामयाम लाई हाइदो खंगब उरबा ngasi muksu lan tawri kanana no makoi ne hai khangbo urbani na miko kibo matamda makoi han khangboksi makoi han khangbo ko matunda asing wo kanano sing wo kanano khanganda ai khoi ki asing bo mi sindo adu tu ko easy haidna adu gi da aram mo ne taba chu mo de miko tibiu haibigi campaign to botori Maitai Community Joint Coordinating Committee Waithau Kiam Sifai Hauka Amadi Waithau at Hauka Mamang Lekai Semna Lepaki Tabak Tauda Kayada Saruk Yarak Pasahi Ani Mapung Farak Pagalwina Joint Coordinating Committee Asigi Anisaba Foundation De Ngasi Hauka Mamang Football Ground Pangchokre Taramaduda UCM Gehanagi President Yumnam Nabasandra MCJCC Thawal के प्रेसिडेंट नोंगथोंबम बिरेन MY भारत मेरा युवा भारत की स्टेट डायरेक्टर लाइसम मार्जित कुमार थौबाल कॉलेज की रिटायर सीनियर एडवोकेट डॉक्टर थोंगाम कोमल मैथई अमदे थौबाल म्युनिसिपल वार्ड नंबर 12 14 15 नंबर 16 के केयरटेकर काउंसिलर सिंह सरुक याखे तरमसिगे मनुंग ओ सन्ना Committee aki maikaidegi committee da mateng pangbirekhiba kuntra nipan ke mioi kya da asam kudul sing tamdune kai khumnabu utpaga loinana MCJCC Thawbal na koliba kuntra ka nipan asidagi khangalaba nufi sanaroi team taraga marina thauri singnabagi competition ama supang thokhe tharam aduda athoiba mithungi warol piraduna UCM gi hanagi president Yumnam Navasandrana ngasi fawa MCJCC Thawbal ge manungda yauriba khun singi members singna lengjel manana lebaki damakta thaudang yariba amadi honariba kaya asi tung koina adumak mai pakna sathaba ngamna bokhona si haike community joint coordinating committee hariba yubase makatana adumak leiriba manungi lingjel manabase mangandana leiba ngamba amadi yami damaka seba se makatana ko ngamba tudo bendam piwa osimo Green Moirang and Clean Moirang Haiba Motoga Luina Nasim Kiba Friendship Organization to Moirang Form Sahi Amamapung Farapage Thoram Ngase Organization Trasina Sindana Moirang Sandra Rodki Road Median the Lais Tarakaya Thakre Tamna Pupida Pangto Kiba Thoram Aduda Organization Gi President Maibram Noren Form Gi Secretary Hemam Devian Amadi Member Dr. Kumam Prafulona Singbamio Sinsaru Yake, Taramasiga Mari Linina Form Secretary Hemam Deviana, Form Makalon Gimakada Morangbo, Asangba Amadi Tarutanan Baluina, Hogulek Batungi, Yumbi Orkaduriba, Mahiro Sim Kayabusu, Poling Tagotuna, Asangba Mio Mamam Wehenba, Hyber Pandam Galuina, Safong Lakibane, Haukibasahi Amasida Organization to Asina, Morangi Akwebida U Sarakaya Thakre, Lam Sengdo Pama, the Social Service Game Kaya Pangtokre, Masida Natana, Tunlam Saki, Damakta Motivation Care Counseling program na jingba kaya supang thokre matung talak padesu organization ta asina pandam kaya galoina na awan basakot pataru tanan ba moirang ama ohenna bale palaitana junction kigani masida moirangi miya masumateng pangbiu hainasu appeal tauke Kiba mamangda koigi LDA department ta Central Road ki nakanda paisiliba pumdi singasi sengdo oina koi che thagraga sengdo matung sida madugi hek mathangda koi Leichara Friendship Organization ki First Foundation ka mari leina thajabani mathang chahi dadi ekoi thabak oina koi utla kanda ekoi ki sakhi oiba haiba tare panghai da haido khraga koi thabak tawdraga di kana dabani na ekoi matam du da thabak tuna ucharake Lamdam asigi naha kaya subham nompham khangdana leibana maram oraga senmilon sokchilabisu masa marom dom ningthina chatpa amadi lengma ngamdraba differently able oraba kangabam samanandana mora lungumna singma saduna imung manungge leitalara mena hori hiramasida paudam ama
aina hojik laijariba mafam asi Kakching district ke manung channan leiba thongnaugjam awang leikai da leiba kangabam boy gi mayumdani kangabam boy gi machanu pa pokpudagi cerebral palsy naduna differently able oijarabasu wakhanda thongna pangal sonda ba leitana khunai asi gi kanaba kitang do oirabasu amadi imung manungi mateng kharada oirabasu haiduna mora saduna leiriba adugumba kangabam samandagi yumdani Samanandagi imung manung amadi laikai gi miyoi sing na pamnaribadi asigumba mimana drabagasu masana khonaningba tamningba khangning miyoi sing asida lenga ki maikeidagi karigumba khara mating tobiba taragadi mahangna khonajariba asida hena mating oigani haibadu imung manungi miyoi amadi laikai gi miyong shirna thamnahuri momji khaga thokpa hairakpadagi machan PM lai chai bako maju lai chaba tamgi hade ma sum tambi de khaga thum haire ma moigi mora sai yenge na hada ma mana chala photo do chala ka pore ima chi singi ipiu wa je khai ga ni ipi raga mana sum khaga sum tek tek sim saba hogi bane ba khaga sum saba hobudagi ma je pora saninge na ma je khone juma pom che je khaga langbe raga sum sahale sahan bade ma ju khoi sum leita ba ju uba je ma chi saraga tholaga khola khaga mateng wona bana ma mateng jam pange ma na khoi jigi maji saraka de khoju hapeti hangba yabri am hangi member kai padha leje sida hange bako khoi jila daga hanga na mona ai chaji kana na bi tawbiu ya de ba angang asina mimana daba ma habedi mapangan chomba mayam dagi pangan chomba ma oitaraga ju man haijaba makhuna chaba longu dagi mora laina chingba kya saduna imung asigi awana kya bu songerba angang asina mateng kya pangduna siba bda lai kyam wana angang chumgumba ma yarok pi yam na wana mama pa bijing huntoga sasi kadai dagi puraga sasi magi thabak subam da adum basungam daba kya asidagi makhu masa samana haiba yarok pase sumbajida sarkar gi ming changbiduna piba yaba mateng panghanjaningi tha gi ona lisingam changa piba jinati tha khudingi piba nate punchal laga lakpadadi leitabadadi yam wana thoi ate dai thabak subangam daga ju makhu masa gi goba subajida sarkar gi make dagi mateng panghanjaningi khoji kai gi malai bakte na chiga ju magi ma chi sabji mapung phana ba magi haying boki ma haying tung boki uhongna baje huji ting yam pa me khona di magi ni haiba ron khangde mana sajari bajida thadana ba magi mapung phana baje khache miona isi ne baje jila ori se na sung lobi de normal oi ba miem na ngam da ba kaya ma mangon da magun la ma pinge dagi yarakpa adugum ba kaya le rakpa dagi si thag ne du kana gumba phajana magi mating pang bibo oragadi sidagi hena mimana da ba mo oragaju hena mapung phaba phaba ama orakani ana khanje lamdam asigi naha kya ama thabak shubam nobam khangdi haiduna matam manghanduna leiriba matam asida differently able oijarabasu thabak pu suninga badi thabak ki awat palaite haibasi samandana lamdam asigi miyamda khudam oiri lenga ki maikai amadi lanai miyosingi maikai dagi mateng khara tawbiba taragadi hingbada waraba mimana raba sing asigi mateng oigani haiba thamna hori ISTV paugi damakta sagol sem sanjoy ge loina paugdam jari karnajit Kakching thongnaugjam awang lekai Imphal West ki Konthozam SG manungda leiriba Christian lining chatpa maru oina kawi silinau sing the MPCC Kisan Congress ki Chairman Raisam Nandona koina satuna Christmas na lakpada angam khodol tamna asoi angam yaudana pangthok naba pauzal pikre khodol tamba adu the MPCC Kisan Congress ki Chairman Raisam Nandona Christmas na lakpada nungaya phaba wata padaba tangdu leitaba aman amugi mateng pangnaduna sakhot palamdam ama oiba orasanu hingmenariba aikoi kudimak amatani lining laison manadrabasu aikoi nungsi chanana amagi mateng pangnaduna punna hingminarasi loinana Christmas amadi anoba sahina lakpada Manipur asi tangdu leitaba nongaya phaba sakhot palamdam ama oiba ngamnaba aikoi punna honaminarasi hainasu makha takhe Manipur leiriba khaknatana tongan ba mafam singda soina tariba Manipuri khudimak amatu oina punsinduna Manipur gi damakta lepminaba mathau tare nungsinaba khaktana ing tappa purakani
Guwahati gi Manipuri Basti da guest house ama thamna ba mari lena ba singda taksilagani haina sengmai kendra gi MLA Hekam Dingon Fongrokre wafam masi United People's Front Manipur UVF na sahi taret khuntakpa nengsing tharum gi manungsana UVF ke lesing makhada Raspberry Athletic Club Manipuri Basti Mera Pabi Women's Association Sri Radha Krishna Mandir amadi Manipuri Jagannath Bari Seva Samiti Guwahati ga pullaga Manipur ge ningkha tam khibada asoba symbol oina khangnariba BT Kendra ki mitam maikum hangdopagi tharam ama ngasi Guwahati da leba Manipuri Basti da pangthokpada phongdokhibane ngasi ge tharam aduda UPF ke president Nongthombam Rupachandra UCM ke president YK Dhiren UPF ke advisor Khongdram Ratan Warepam second AA MSU के प्रेसिडेंट Ngasepam Sanahal Raspberry Athletic Club के वर्किंग प्रेसिडेंट उसम दीपक श्री श्री राधा कृष्ण मंदिर के प्रेसिडेंट M प्रदीप मणिपुरी बास्ती मेरा पाइबी वुमेन्स एसोसिएशन के प्रेसिडेंट L चंपा मणिपुरी जगन्नाथ सेवा समिति के प्रेसिडेंट L पंचम निपको के प्रेसिडेंट वैनाम प्रेमजित अमदी इसाल के प्रेसिडेंट टोंगब्रम ओंबी इबेम साजु सरुप याखे MLA हाइकाम जिंगोना मखा तारदुना ngasi अखोइना माइ पाकना इपाइपु सिंगे खुंगुल लीरक्तिबा Saukthongna hingma ngamliba asi ipa ipu sing aduna iramba amade tungi mirol ke damakta honaramba kaya aduna ni makoina honaramba sing asi gi mitam adugi mitam lapakak natana makoina pangthok lamba thabak adugum iramdam gi damakta aikoi punna honaminaba mathautai aikoi amatu oina punsin ragadi lamdam asida nungsinaba purapa amadi apunbige saktam sagat pangamloi amuk hana manipura BJP na mapung fana lengak parak labadi Guwahati gi Manipuri Basti asida su guest house ama sanaba maile nava singda taksin gani sahitaret khuntakpa ningsing tharam amadi aikoi punna makeup thoknaba paujil puduna UPF na tongan ba lamsinga satuna honariba asi thagat ningai ni masi atopa lamsinga satuna aikoi amatu oina punsinaba honabiu apuna Manipur amagi damakta aikoi punna honamina se haike Guwahati ki leba Raspberry Association bo jaga ama guest house ama takai ka ko ya da tamjang na masi taseng government chena ka halata arga di am level na guest house ama sa na ai madu ki tonan wa ai sa ki ama level action jage sangam me ki apoi leba pa government ka apoi pun ni ga isi ki masen ho na kan ha tabi ni kan ko se karam ba jati ro amai to hai ta ga ko unity we chang ama ga magan sina ba sing ki hen ba to lai Hausi pauge magthana ten break amalomina se Jesus Education की Master of Education M.Ed की दमाग लाखलिबा सेशन 2025-26 की एडमिशन तौननब की दमाग अकक नव सीट खरगी खुदोंग जाबा पिजरी खुदोंग जाबा सी लौवी हौनब की दमाग मखाद पिजरीबा कांटेक्ट नंबर 9615965922 नत्रगा अखुगी ईमेल slopelandcollege@gmail.com दा कांटेक्ट तौबियु मतमगी नुंगसित नुंगसा अमदि अइंग साना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिब खुदक फहनबा ngamlaba Capidon Cup Syrup 100% herbal product ni lok khubad natana nak mahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Dada Gibe makigano Azab thamo Sige yumse next TMT na check sin na laksila tham khabani ne Dadarang se juhar habaga amta kiderbo Asumna mayam na machalbo ngap shandugum masigi yumasibu asoya ngan kokadabagi next TMT na ngap selli next TMT jor habati ngap kokana basemani zarmal technology si na bana concrete ka tokna tinaba matamda babang amuk hena angle adli next TMT strength is in the quick honglagli ba punsigi lambi sida arai ba chaba yaba makhai sasinari adone hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break tung da makha taba pauda speaker thoksom saitabratana moirang khom makha lola bung de leba Sri Sri Radha Madan Mohan Jigi nauna sadokpa mandav amadi nauna samjin ba laisang amadi walau sang ngasi sangakre sangabaga mari lenena pangthopa puja amadi athai thorom singdasu speaker thoksom saitabratana sarup yakhe laisang amadi walau sang nauna samjin duna masak phajahan ba amadi phibam sokna leiram laba mantop nauna sadokpada laikai gi mya gi maikai dege speaker bo tawimal khangba ulakle
Hauzik matam gi haurakliba mahirui singna mathematics saidiba subject asibu lawbugi sang hantalakliba asi afabanate subject asina miyoiba amagi nomagi punsida lainariba mari adu khangna mahirui singna subject asibu lawba mathautai haina yang thangda leba kamekhya pyamton college ki department of mathematics ki head Dr. L Nevina phongdokre wafam asi college asigi department of mathematics amadi college asigi IQFC na wona sinduna pangtopa national mathematics day gi tharamda haikibani state level gi thakta pangtopa quiz competition Tamaga Luidana Pangtoba Toramaduda, College Principal Dr. W. Nimai Amadi VP Dr. S. Ajit Jauna, Miyakana Sarup Yaki, Toramaduda Nevina Makata Raduna, Hauziki Matamda Mama Pasina Wakal Taba, Watpudigi, Araba subject Tiribani Haiduna, Masasima Mathematics Mahuta Atropa subject Singna Mahusilakpasi, Afabanate, Punsida Mai Pakumi Ama Webada, Mathematics Asi Yamna Maru Way Hibasi, Haurukliba Mahiru Singna, Kangduna subject Asibu Hiena Lona Honabugi, Tangai Fadaba Lady Haiki. Manipur ki college khak natana ayamba college di undergraduate ta mathematics ta admission tongna wi satar se am tang hekta aduna issue ratna any mathematics related oiba thuruk thorom sing meeting na pangthok na makta gi tanja am lai aduna koina high higher secondary level or secondary level junior level degi asigumbogi wakhalom se build up toba mathematics ki asigumbogi wakhalom se satra sin chelemba athok tare na khanbilagi asugum se panthok sabani UFO Larongtel Brownski contrast wa Rising Day Thoram Pangthokre Universal Friendship Organization UFO Eastern Headquarters number 1 Nongpok Sengmai Battalion ge Manungsan leba Maite Huya Lalong Sintam Sanglen Sajal Academy UFO Larongtel Brownski contrast wa Rising Day ge Thoram ngasi Pangthokre Thawal district ke Larongtel da leba Masalis Sanglen asigi ngasi pangthokiba Rising Day ge thoram aduda organization tasigi founder Oza Lusing Purel RK Manisana ge mafam de kai khumnaba ulaba matungda UFO gi secretary general Y Mairaba Angomna ibuda pakhangba yekpa Maliam ge Fira Singat ke bagaluina UFO ge members singna salute piduna ikai khumnaba sudke thoram aduda organization tasigi secretary Singh Commander Singh amadi Manipur ge tongan tongan mafam de gi lakpa UFO ge members singa saruk yakhe Dr. Laurembam Ibetombina Iba Sagolge Kongtang Makol Haina Mington Malairik Nasi Honabi Matung in a Manipur Press Club in Falda Fonkre Larry Fomagi Toram Aduda Sagnaraba filmmaker Adibam Syam Sarma IS Retia K Radhakumar President Manipur Equestrian Association Lieutenant Colonel Retier Laurembam Mangonba Amadi VP K Konang Taba University Professor Naram Joykumar Sarup Yake Nasi Fongleba Larry Sagolge Kongtang Makolge Matangda Dr. Makonmani Mongsabana Wangangki Sanamahi lining ke sahi hauba numit ki thoram ngasi waksingi nongma panba numit asida kaksing districti manungsan leba tokpa sing pumlen patal leba khuman pokpa ibudugi laibung da pangthokre sanamahi lining chatpa kanglei pangna sinduna Pangthokiba thoram aduga mari lena lup asige thomi ngasepam Sunil Kumar amade marangthem kangleipak anina paumis singda phongdokibada cultural conservation laboratory Janpat New Delhi na masak khanglaba scientific oiba wakoklon healing tilian salai ama ilon pukok puyada yumpham oraga waksingi noma panba khudingi lup asinna sanamahi liningi kum hauba numit chahi hauba numit ki thoram asi pangthuktuna lakri sajibuda pangtholiba charauba asi mapan gi oiba lining gi masani sanamahi lining gi asengba kum hauba numit nate carbon dating tawduna asumbani haiduna certified torba wakoklon hilen thilen salai ama ilon pukok puyada ngasigi numit waksingi noma panba asi sanamahi lining gi sahi hauba numit ni haina mayek lan iduna leiri haidibo waksingi noma panba numit asida sanamahi lining saliba mipung khudimana sahi khudingi soifadana kum hauba numit pangthuktuna yabi marang kaiba nungai yafaba amade chahong ngahongba kum ama oinaba thongniminasi masida natana maiso ipu saubana puya latam Shintokiba Matamda Waksingi kum ahan badigi hauraga Waksingi talaga mangani panba Thanil numit faba Sanki haba
खुदम सिंह नेशनल आर्काइव ना सखंगलबा पुया सिंह असिगे वारी लिखुन सिंहदगी खंगबंगमी सनामही लाइनिंग सलिबा मैतई खुनाइगी ओइना कुम हौबर निमित असि वाक्सिंग नोंमा पानबा निमित असि ओइगनी हाइबगे थाजबा अमग लोइनेना थरम असि पांगसोकपनि हाइना फोंदोखि करीगिदमक पुयासी लखसबनो हायरगदी कल्चरल कंजर्वेशन लैबोरेटरी जनबान न्यू दिल्ली दा कार्बन डेटिंग तरुब मतुंगदा नेशनल आर्काइव सर्टिफाइड तौबदगी पुयाजी सुम्मी खांगपदगी पुयासीगी मखादा मसिदा बेस तौजरगा खोई वाक्सिंग की सही होबसे पांगथोक सबनी लोइना लोइना कंगलै मियामना सनामई लेनिंग चटपीरिबा इरेचा पुन मंगना वाक्सिंग की नोम पानबा निमित असिदा सही की कुमौ थरम सहीहोब पांगथोकपियो हाइबसे अखोई सनामई लेनिंग लिसट की माइकैदगी लेबाक मियामदा थमजरी Marangdagi hauраga mathang sahi ki January tang taraga mapan fawba tha amasumna chathagadaba badminton coaching camp khurai kongpa singangbam lekai de leiba ima nongmai leimagi sanglenda hokdokre ima nongmai leima badminton club na sinna sahi ni pandagi tara manga fawgi manung de leiba angang nufa majin pi masa kaya na saruk yaduna chathagadaba free coaching camp hokdopagi thoram aduda social worker waikom herozit khurai singangbam lekai gp ki pradhan lari yangbam kanon Manipur state badminton association treasurer waihang प्रेम कुमार सोशल वर्कर चोंगथाम अरुण कुमार अमदी सानुरी क्या स्वरूप याके कोचिंग कैम्प हौदोपग मरी लेना कोच ओइबा आरके रोबिन सनाना ngasiदagi hauраga free badminton coaching camp masida nupa masa amadi nupi masa apun masanuroi nifuge mataga saruk yari sahi nauriba angang sing asi sembutuna national amadi international ki level da saruk yaba ngamhanaba club asina lokhatpa khongthang ni haike खरदी अखोई स्टेट लेवल की थाकता नेशनल लेवल की थाकता याम दरबदा अखोइना मराइ बोकु फरबदी इंटरनेशनल की थाकतासु अखोई इमानु माइलम बैडमिंटन क्लब ना पोथोकिबा अंगांगना ओइबो यादे हाइबो लेते अदुना अंगम थाकता अखोई हाइबा हेतबा अखोई चप पानबा थौरांग लौमिनर कांदा सुम मपुंग फाबा बैडमिंटन कोचिंग कैम्प से था अमसुमना तौजगदोइनी Indian Council of Child Welfare New Delhi के मियंग मखा द Association of Professional Social Workers Manipur amade CR in a care wangkaining tempukri mapal ka kusam naduna empowering children internally displaced by conflict in Manipur habi hiramda community reintegration cum price distribution ki tharam ama sawmung de leba prefabricated house ta pangthokre ngasi tharam aduda Manipur Commission for Protection of Child Rights ki chairperson Kasam Pradeep Kumar Department of Psychiatry RIMS ke Professor Dr. R.K. Lenin Association of Professional Social Workers Manipur के President Sharad Kumar Sharma amade masak na bamiye kya saruk yake Nupila Ningsing Thalisingani Kungamang Haiba Timda Manipuri Sanura Lesia Marup Masalema Amade Life Savers Manipur Lisam Amade Department of Transfusion Medicine Rimsta Blood Donation Ke Mama Pangthokre State Blood Transfusion Council SBTC Manipuna State Blood Cell NSM Manipur Amade Department of Transfusion Medicine Rims ka kusan raga pangthopa blood donation camp asuda miyoi kun henbana lemne EPK Kunthanipan suba oina hairo part 2 Tomal Makong Cell Health Group SIG Ima Ibel Mayam Amana plastic ki oiba problem kaya ama collection toraga mafam amada thambiramba aduga eco network Manipur amadi Asok Traders ka pulaga lokhat kre Ima Ibel Mayam Amana khunbiram liba plastic bottle na singba plastic ki problem singasi sel piraga lebi bagi khongthang adu ngasi su satharakpune eco network Manipur na su plastic pollution hantha hannaba climate change ki honglak leba saitheng asi kharada orabasu kannaba lepalaitana Thabak Sangsin Kigani, Amot Akai Singh, Saitolaga Mapam Sadana, Labana Maram Oraga, Mosilakpada, Aduki Mati Kudung, Sadabakaya, Ama, Mayok Nahalka Doriba, Asi, Aikwe Mayam, Wakal Taminakanda, Amorakai Singh, as Mapam Sana Tambiba, Mapam Sana, Loisan Minaba, Honaminasi, Loina Manipur Pollution Control Board, Mahu Tamade, Director of Environment Climate Change, Talaiba Department Singh Asina, Lakula Liba Kongtang, Sings the So, Aikwe Kudimakna Matang Pangsilaga, Environment Kanba Plastic Pollution Hanta Hanba Amade, Luba Nambalamdam Ama, Wehelaga, Climate Change Kasiting Asi, Akwe Puna Tangna Saru Yaminasi, Eco Network Manipurna Appeal Torakle. Academic calendar ke saruk ama waina numit marini subna chatharakpa Samusang Santipur Upper Primary School ki annual sports and literary meet ngasilo snikre thoram aduda jari o wangway AI of school y Somarendro amadi Nikendra Maitai Manipur State Cooperative Union ke president Longjam Tompisa SMC amadi Garjan Singh saruk yake thoram asika mari lenina Samusang
Santipur Upper Primary School ki Headmaster Statistics Awardee Kangjam Jayantana angang singda larik khakta tambibagi mahutta atopa extra curriculum activities singda saruk yahanduna makhoi gi tunggi punsida hena mapung phaba misak ama oinaba wakhalolda annual sports and literary meet session mane numenini sports program chatharaba tungda marang degi hauna mairo singa literary programs sing saruk yari ngasi aroba nimita quiz samadi short play da exposure p ki high ki tongan chungam events singda mana lo khraba Hero sing the so pulling to what key. Tasiki Tang Taraga Taritigi Talaga Mapan Fava Meghalayagi Silong the Leba Omiam Lecta Pangto Kiba first notice the Roying 2025 Asmita Alikta Sarukia Kiba Bisnabo District Medal Panglakraba Roying Sanri Talaga Tarunga Sit Takmu Resonant Water Sports Complex Morangda Taramna Okre Taramna Opiki Taram Aduda San Racing Asigi Coast Indirana Asmita League 2025 Asida Bisnabo District Roying Association Gi Makada Leba Sanritra Taruk Amasung Infal East Roying Association Gi Makada Leba Sanre Manga Puna Sanre Kunga Matui Amadi Team Coast Ani Team Manager Ani na Manipuri ki Mahus Sindra Saruk Yake Asmita League Atuda Bisnabo District Ge Saruk Yake ba Sanrois na gold medal Tarataru bronze medal Ahum Amasung silver medal Amal Lauduna Manipuri ki Mai Purakibane, Besnabo District Waina Asumna, Mapalamda, Sanama Chatpamatamda, Quaidigi Yana gold medal Lork Kibasi, Handaki Asin Ahan Bani, Asmita Lake Asin North Iski, Waina Ahan Bahogdupane, Mashida San Racing Asina Tongantunga category, Hybidi, Junior Amasung Sub Junior Hainasaruk Yaduna, Medal Sing Asilo Bungamlak Pani High K, Mahana Makatana, Hozik Tamu Regional Water Sports Complex, San Racing na, practice Toriba. Kulai Singh asi Manipura pangthokiba 5th National Games ta siznaramba polam Singh adu ngaktuni aduna hozik matam gasunaba Kulai Singh sinaduna practice torabadi Olympic Games phawba yomba ngamgan thajai loinena Sanroi Singh asana chathok sasin tabagi sel asesu Sanroi gi imung manungna puthok saba ngaktuni maram aduna lengan Sanroi Singh gi khanbiduna practice tobai gi Kulai Singh anoba pibi baga loinena Sanroi Singh na chathok sasin tobada sangleba sel asesu lenga ki makedigi mateng khara pibi dabadi masidagi hiana medal loba ngamgani haina lenga ki puning sing selaki gol tara taruk pasi kuina an mane hai tare aduga koi atam yam sang na kuire koi gi mari leinaba department singda haijarakpa han 2007 gi khara leimbo potuga sian 1999 gi board phobo simjil lakana koi angang jingje sem saduna lakpane koi gi awat pagi awat panga tangai ba aduna pedal ma phoba da phajana mapung phana koi hojik pairi si pedal chidi koi gi thaina gi 1999 national game da leiramba ka pedal duna un mako goi baduna koi hojik sijinar kana leibane aduga migi lamgi pedal singa koi siga yamtina khena bai tare aduna yaraga di meng khitang sarkana sanganingi sidagi na paba player puthokpa ngamgani haibagi thajabasu lei akoi chathok jasin tori jidi masa masa na noin puthokpa ngaktane handak sub junior gi national chalur ga halakpa ngairi ba hapta phadringai da notice game je muk chacharu bane aduna players ye adugi matik tiware hai tare chang benda haibadi paisa je yamdrabada 35000 jide sim compulsory dum change player sing da duga lairaba masa ngak toy bani na awabadi mayam mangnare duna sarkar na kitang mi sanction biragadi hena afaba player puthokpa sungangani Loshilakpada Moriba Pa Amukana Puru Puman Amato Oina Lepin Rabadi Kukina, Manipur Tugaibo Otolo Haina, Lamlai Kendagi, MLA case Ibom Sana Fondo Craig. Lamda Masida Ing Tapa Purake Hyderabadi Lusing Basing Amadi Lepak Miam Punna Mot Manana Tabak Tomina Bachangi Haina, Hangmaiban SG MLA case Joy Kisana Fondo Craig. Amasung Maya Kaba Polam Mapanda Puduna Lalon Mada Angang Sing Sin Narabra Haibagi Sing Naba Laire, Infal International Airport Angang Ani Ganjak Kaji Taruk Dasbek Taret Kak Wanana Fare. Aji Fabgit ISTV Sanusir Pamatanga Swat Jensen Zari Ming Kabiri Mayampuna Mapusu Mukana Kurum Zari.